September tha Phaobagi manungda Manipur da Tangdu Leitaba Hanjilhanba haiba wapham Prime Minister Narendra Modi gi ahanba Numit Germany program da Yaori haina Works Minister Govindas Konthoujam na phongdokkhre wapham ase tinungai gi self-help group member amadi BLF singa unaba amadi farmer singi card yanthokpagi thauram amada mahakna phongdokhibane Manipur State Rural Livelihood Mission ke makhada semba Yening Village Level Federation, Lamjing Maira Village Level Federation, Mangaleibi Village Level Federation amade Ningthaukhong Kha Khuno Self-Help Group na sinduna Tinungai Ward number 8 ke community hall da pangthokiba thauram maduda Works Minister Govindas Konthoujam na hai nupi singgi gun amade thauna ase singtha ningai ne Hauzik lamdam asida thokliba irang asida nupi singna achouba thaudang laure lamdam asigi demography yengluragade maitai furuke fibam ase yamna nainaningai oirabane Manipur da mitop ka hena changsil lakliba ase thingnaba amade reserve forest kananaba lengakna hotna rubadege irang ase thorakpane maihorol leminaraklaba chingtam aikhoi amata oina hanagum leminase September tha Phaobagi manungda Manipur da Tangdu Leitaba Hanjilhanba Haibasi Prime Minister Narendra Modi ahanba Numit Germany gi program da Yaoriba amane bank account hang hodaba self-help group singna athuba matamda hangna ba hotnabiyo account hang bada ayet apan leitana ba mahakna SBI bank ke manager ka pau faunade Tinungai Gram Panchayat ke manungda leiriba self-help group sing competition tobada ahanba ani suba amadi ahum suba taba self-help group singda sel gi mana oina mathang sitna lupa lakh ama lising yangkhai amade lising kun manga pigani haina mahakna phongdokkhre Sadi sedan matata halagono ai ahanne adu pa do pinai de sadi kan matata halagane kari nora ai no moi pai ka ka halu bala tawna sadi pro paise mai kai ani ni sadi pro ko ni ko se adu ngasigi honorable pradhan mantri amasung honorable chief minister ki ma ka haija ba koi mai Manipur ya wa ko se ang laga singa ko sutta akoi hayo leti Baiklah dari negara kampung sih, asyik pun ada sa haiba. Bapak ni jangan yo bisik jadi, ai sakut belau dari apa, ai siar belau dari apa, mak siar semua dari apa. Aku siar sih belau dari apa, ni belau dari apa, jabal kok dari apa, kopi kah dari apa, nisana, China ke kopi itu ada, Manipur kok dari apa, aku nisana dari apa, asyik pun ada kau nasi, nak aku kalau ini nak aku lah. Ngasigi thauramadu Bishnupur ACG manung channel laiba Tinungai Gram Panchayat ki Tinungai Ningthaukhong Kha Khuno amadi Tokpokpi gi self-help group yangkhai gi member chatruk romga Minister Govindas Konthoujam ga interaction program ama pangthokpaga loinana mioi chani da farmer card sing yanthokhe